Manipur Congress Party amuk laklabadi hanagum thoi henba Manipur oiba ngamgani hana phongdokhrei. Manipur sahi tararo masida employment chawkhat thaurangi thabaksing amadi hiram khudimak tamaning halle laklaba election asida Congress Party laklabadi Manipur na hana leramba top pamagun amata oibagi wakhalon phajaba punamak hanjinba ngamduna thoi henba state ama oiba ngamgani hana All India Congress Committee AICC ki observer Syed Asmatullah Hussain phongdokhrei. Mid-day meal amadi asa worker ki khusuman hengalalu haina laibak sen bathungna Khongjang sanction kani haire. Bharatiya Mazdoor Sangha ki Odisha ki Puri da pangthokiba kunmathoi suba All India Conference ki warab ki matungina February tang 2026 ase laibak pumbada yaning da bunumit haina palan tawragani haribasi BMS ki unit khudimakna district khudingi headquarter da dharna amadi mifam pangthoktuna matang kuina dagi tongan ba sector da thabak suriba singi loisindana thamliba wafam sing loisin halu haiduna state amadi central government ta saifukana pilabani haina Bharatiya Mazdoor Sangha Manipur State ki General Secretary ke Mandakini Devina Kuyek Piduna Thopo Zero Amana Pongdoraklay Zero Duna Makata na hai BMS na lepalaitana issue kaya ki matang to tangalaklabasu Madutabi de amadi matiksana yingsin bide midday meal gi amadi asa workers lak ke khusumal aduki matik pi amadi sahi yankai hena thabak suduna laklaba nomada pung taradagi hena thabak suriba anganwadi workers singi nomo gi tawgadaba mathau hengalabasu subnagi scheme worker amagum uri Ministry of Women and Child Welfare na makhogi khusumal hengal haning de aduga daita di hena pisille National Tax Corporation Minister thabak suriba kayabu pandemic matungdagi khusuma sada hompu khak piduna lakli Heavy Engineering Corporation Ransi gi thabak suba sing tha kuntrani thagi khusumal pithokte tha da pension lupa lising ama pibadu hojik phawba hegatre numit mangani thabak suba yahanbio habadu thabak oina pangthok tabana makhusu strike tawnabagi maram ohale hana phongdoke Center na border ki Khongjang lising amaga samapan jangkhai marida BVP ki makhada sawkhat thaurangi thabak paikhat kadawri Vibrant Village Program BVP ki anisuba tangkak Pakistan, Nepal, Bangladesh, Bhutan amasung Myanmar ga yumlona duna leiba state taramanga amasung Union Territory anida strategic oiba khul listing amaga samapan jangkhai bari semgat kadawri India government ki Ministry of Home Affairs ki matungina BVP asi 2023 da hodokibani masi ahobadadi China ga tainaba mafamda leiba khul singda chawkhat thaurang paikhanaba hodokibani BVP ki anisuba tangkak asina mamang sahi ki April tha da Union Cabinet na ayaba pikibani tha sagi kunda BVP ki anisuba tangkak ki program asi Bangladesh ka tainaba Assam ki Kasa district ki Nathanpur khulda Union Home Minister Amit Shah na haudoklaba yai Ministry ki matungina ngamkhai ki khulsingda leiba khunja singna ain yadaba thabak sing apikpa crime sing transborder crime sing thohanba urban area da hongdok na khiduna demographic ki ahongba amasung illegal migration thohali BVP program asina border da leiba miyam amasung leibak miyam ga punba ngamhanba border ngak seliba force sing ki midnakong oihanba hingnabagi mapung phaba khudong saba sing piduna border da leiba miyoy singna ain gi mayap ta thabak tawbadagi hantahanba ngamgani hari international border manakta khundarba kanglup sing ki cultural sensitive oiba border gi akhanaba authorities ki thorang sing Waikhatuna thajaba piba I pau yohanba amasung mateng piraknaba government na thorang tawre masigi thorang sing asida border ngaktaba forcing amasung mafam aduda khundarba myoisinga positive oiba mari leina handuna border ngak senbada daita punna lominabagi wakholon adu sagatkani haina su Ministry of Home Affairs na state sing da piba guidelines sing da palle BVP gi ahanba tangkak adu China ga tainaba ngamkhai da leiba Khongjang singda mijeng thamkhe duga lupa koti lising taruk chanipan kuntrama panchang na paikhat kadoriba anisuba tangkak asida Arunachal Pradesh, Assam, Bihar, Gujarat, Jammu and Kashmir, Ladakh, Manipur, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tripura, Uttarakhand, Uttar Pradesh amasung West Bengal gi khangatlaba strategic oiba Khongjang singda senba sahi 2028-29 phawba paikhat kani hairi Jiribam district tamatik saba doctor laitabana disability sing unit disability IDP bada thintahale hairi
Jiribam district matik saba specialist doctor laitabana person with disability singda unit disability ID amasung sakhangse pibada thinta hale haina person with disabilities ki state commissioner waikom birahari na phongtokre wafam ase garang Jiribam gi Lakhipur da leba ARM complex da achievement of rising maiden na sinduna pangthokiba kumari film moirang laima laikhidabagi taruk suba ningsing thoram da sarugyara duna mahang haikibane mahana makhata na haikibada Jiribam da unit disability ID amasung sakhangse paiba miyosing gi masing yamna namely hairiba ID sakhangse gi paiba yaba miyosing na athu matamda paihanna bahonase lagak na piriba kanaba singlauna bahonase haike thoram asida Rehabilitation Council of India RCI gi chairperson oiramba North East Zone Cultural Center gi advisor oiriba Memorial Award Committee gi L Tokendra Riki amasung Jiribam gi ZEOTS Amurasina athoiba mitunglen oike ARM gi treasurer oirambi laikhidrabi kumari film moirang laimagi mitamda miyamna haile katuna ikai khumna botke moirang laima Memorial Award Jiribam gi Baumik Para Bengali School gi oza locomotor disability MD Nizam Udinda pituna ikai khumna botke ade Doctor Singh aiba yaudana leiba drug sing na haro sing na sizinati hana Dr. Kalan phongdor kre drug haibasi makhal yami masig manungda Dr. Singh aiba se yaudana leiba yadaba makhal ki drug sing haujiki na haro sing na leiduna sizinari masi makhoina masa nuaina ba natraga karigumba awaba wakhal amabu kaukthokna ba sizinaba haurakpadagi hainabi oiraktuna drug ta laichuba oiraktuna makhal kyagi laina pohanba yai hana Manipur gi ahanba Heart Surgeon Dr. Ketramayung Kalana Phongdokre haina Kadagi Secretary Information and Publicity L. Brozen Angomsagi Serol Amana Phongdorakle Wafamasi Coalition Against Drugs and Alcohol Kadana Lisang Sinamaya Kabasinjak Mayak to Satarapa campaign gi saru ama oina Manipur Kunai Maya Kabasinjak na piba say thing sing park sauna Wakal Kantamina bagi saru ama oina Ngara ayo pung tramathoi tabada Imphalis ki Youth Sporting Club Loksang Khong amasung Village Development Committee ga punna khusamnaduna ngarang nomagi by awareness program ibudo nongdren komba pakhang basanglen loksang khongda pangthokibada resource person oina sarugyara duna phongdokhibani hairi yen taramari huranbagi kuki military ama ITLF na pharaga pullaga thambi khre haina thaganarakle Assam da Amit Shah na India Bangladesh border paring yengsingadawri hairi Union Home Minister Amit Shah Assam ki silsar da ngarang thongkhre mahaki numit humni ki khongsatta Sayol kharagi matung da hantak pangthokkadawri ba assembly mikhala sigidama khana nainagani hana phongdokre mahana Kasa district ki silsar da ngarang numidang lairaga ngasi idai numita mahana BSF ki Tunpur border satuna India Bangladesh border paring yengsingani hana official singna haike mahana Natunpur da border infrastructure amasung livelihood ta mijeng thamba vibrant village program BBP haudokani haike mahana BJP ki rally amasu Barak Valley da party ki mikhal gi campaign amasu haudokani haike Sahara Tripura gi Agartala yoksiluraga Assam da nukthal da halakani haike Starlink na signal thadat kibadagi Russian forces ta yamna thina asiana thohan khre hari Elon Musk ki Starlink mobile internet system gi signal thadat kibaduga amukju Russian authority na Telegram messenger service laksin na bahona kiba baramna frontline da Ukraine galan sokna ba Russian forces ta yamna chauna kaiba thokre maduna maram oiduna haukiba matam kharasi da Russian Lanmi kyamaram sikre hari Elon Musk ki Starlink asimaru ina Ukrainian military da phangan bani adubu frontline da Russian forces na mobile internet asi huralaga sizinaduna lakhe Russian forces na huralaga sizinaba si khang haudana thadat kibada frontline da chathaba operation sing mathong maram mata khangkide Russia Lanmi sing makoi masel pawni thina phawna bangamdaba fiba madu de Ukrainian forces na kanamo ongda khud thadu Russian Lanmi kyamarum hat ke hari masiga paw si Russian military channel sing yauna tongan source sing daki phangbane tha si angan basarukta Elon Musk na Starlink pu Russia na ayaba yauduna sizinari ba si thadatna ba khongthang sing mai pa na lokhat khre na lauthoke khongthang asida huralaga Russia da lona pusinki ba amasung Ukraine ga land sona ba mafam da sizina ki ba Starlink terminal sing thadatuna Russian forces upai amata lehen ki de haire Russia gi maike da Lanmi yamna siba maramna Russia na India Pakistan Nepal Cuba Nigeria Senegal amasung North Korea yaunu lebak yadagi kunek Lanmi sing sizinari haina British Defense Secretary John Helena interview amada phongdokhe lanbungi mafam kharadadi Ukraine gi Lanmi ama siba khudingi Russia gi Lanmi taruktagi hauraga kungamanga phawba siri haina Helena haike maramaduna Starlink asi Russian forces ki damak yamna maru oiki hairi Ukraine gi pawgi source ki matungina haukiba December thada lanbungda Russian Lanmi lising kuntra mangarom hatki aduga January thada su
Lanmi lising kuntrarom hat ki hari 2025 ta tham da Russia Lanmi sang chatta lising kun ngarom hat pa duga yengnabada haukiba matam kharasida yamna hengala kre hari BNR gi lusingba junta Lanmi da changja kre hari Burma National Liberation Army BNR gi lusingba Bongar khulai thadokuna Myanmar junta lengak ta changja kre hari saga ing region ki Pele township ta BNR gi lusingba Bo Nagar na mahaki imong manung singaloy na Myanmar lengak ta sangjak mahana lengak ta sangjak yablaba kusukulay kya suloy na ki junta lengak na phongdo kiba wapam amada Bo Nagar amasung mahaki imong manung adu kulay taruk amasung atopa masak matum singaloy na umidang warang pung mariga minid yang khairom tarapada sangjak kibani haire NUG na thasigi tare tamara laiba singbu phana bo hona kibani adumapu BNR gi trop sing adu nanto kibani haina phongdo kibagaloina nakalani gi marakta sauna ko thona kibasi laike Bonaga na junta lenga ta sangja khaw matung NUG gi makhada BNR gi member sama yankai People's Defense Force PDF ka contract to hau khre hari